NRC तौदना सेंसस तौब यारोय मरमदी NRC ना अखोगी मणिपुर की छक्तापनी अदुगा सेंसस दी मियाम खुदिमक लोइना तौब याय हाबसे ama khangde aran ba khudimba loina panjba yai haibase masindi aduna maram oiraga census tawwa yai tawbiu aduga NRC tawbadi sokya yaroi manipuri saktam ju kai ba yaroi koki terrorist maru phangna mangan gadabani maru phangna muthat gadabani aduga hauji lairiba angam mathau singna tawriba mawang asi akoi yamna pende asi yongna mama mapa macha sigibagi maisagi mamita mapi ta dada macha jingda mukta yamna kaptna law tawraga makoida tum changa ba chatpa lai chang khongba masibu karamba makhangi kanodaba sarkar noba karamba makhangi sarkar noba thamoy asi kagadna koi ngang ngamdre ba konjense asina maram oiraga makoina tawning mata tawba yaba tawning jaba ya makoina tawning daga tokpa adi angang bu chatpa asiguma mayam sibu akoi India government taba Manipur sarkar jibu akoi yaw du boy hingba yara kodro makoi masa maskuda thogadi masit kani thogani makoju koina imite bita jemo suta bam thog tabro XKCR na gari kanari makoina tawri mo ngasi yaning de aduna Manipur gi sakdam ju kai be yaroi koki terrorist maru phangna mangada bani NRC ju chana gada bani aduna maram oraga nyar paju dandi bigada bani aduga यारगदी अखोई रेली से याउबी बा इमाई बेन सिंगसी अखोई याम थांग खोंग लाकुना मरम मोरगा वाबी बसिगा म याउबी मने दुबु लेबा की खंदीरगा अवा ना पुना मक थाबक मुनारगा अदुगुमराबा अपुन थांग मया तदिन सिंगईबा मया यूनिवर्सिटी मयाम की ममांगदा याम लीजेन मानबा थांगदी मया बाइबी थांग मा सिंगी हाइबदम तंग अनि अमदी नमिदा पुरा अवांग अनिबु खचिबदु यानिंदे हाइदना मनांग न पसिया पे केंदा मयाम